Manipur ki Governor Laganesanna Mahaki Warol Piraduna trying to suba Manipur Legislative Assembly ki ahanba aten ba session ngasi ayuk pung 13 tabada hono mutungna hogdokre masigi mamang ayuk pung 8 tabada Speaker Protem Sorokhaibam Rajena preside tawna phamkipa mifamna trying to suba Manipur Legislative Assembly ki Speaker oina ya School Assembly constituency ki MLA Thoksom Saitabarta Singobu lamba yaudna khalle haina laktokhi tungda House ki luchingba Chief Minister Nongthomam Biren Singh amasung opposition Congress ki luchingba senior member Okram Ibobi Singhona Thoksom Saitabarta Singobu Speaker ki phamda pusandana phamanki BJP ki Thoksom Saitabarta Singobu mot amato ine Speaker khankibada member singbu thakarba phongdoloduna Chief Minister N Biren Singhona hai Parliamentary democracy dadi assembly asi laisanga pandamne assembly na lorokpa waremna state asigi miyamgi laibok lepka doribani maramaduna mising mikhai naidana khenaba thamdana miyamgi damak wailakani haibagi thajaba thamki opposition congress ki Okram Ibobi Singhona hai house ki member ama speaker oina khankhiraba matungda party amateda leitre haina launaribani maramaduna anobu speaker na state ki amadi leiba ki interest ta thabak tawrkani loinana ruling amasung opposition ki member singna miyamgi interest ta pirakpa suggestion opinion amasung tongan bu issue kaya da chumna wailakani haibagi thajaba thamki Minister Govindas Konthokjam amadi Speaker Protem Moramba S Rajan su anobu speaker bu thagar pa phongthok Speaker Thoksom Saitabarta Singhona mot amato oina mahakpu speaker khanbibada harawa masu nungai ba phongthokhi miyamgi thodang khangna makhal amatagi khenaba thamdana thabak tawgani loinana member singi privilege ngakna bo honagani haibagi thajab pikhi tungda ngasi ayuk pung 10 tabada Governor Laganesanna mahaki warol piraduna 12 suba Manipur Legislative Assembly gi ahanba atenba session hogdokhi Pung amarom sangna pikhiba warolda Governor Laganesanna hai government asina state asi yaifanaba amadi punna chakhot minanaba lepa leitana thabak kaya tawkhigani tarani thoi suba Manipur Legislative Assembly gi member singna thamoi sengna amadi pungning chetna mateng panglakani haina asa tawri haina su phongtokhi election da mai paklaba house asigi member pumnamakta nungai phongdoloduna miyamna sinarakiba thogdang sing ado ningthina pangthoknaba yaiphamangol pikhi loinana Indian Constitution gi mapung oiba singi thak wangkhat angani haibigi thajaba su pikhi law and order gi matangda paladuna Governor Laganesan hai Police Administration mapangan kangkat anaba Senapati District ki maramda police station ama hangdokre Luichong Maiphai Wainam Sombung Basikhong Kajipata Police Outpost sing Kongba Irongda BDF posu hangdokre Tara suba amasung 13 suba IRB battalion gi khulai leinabagi tamak lupa crore 35 lakh 63 ordinance factory singta kaithakre Education gi matangda paladna governor na hai state asigi education sector asi phagat anaba kan honari high school tariat higher secondary gi thakta wanghatkre PM Posan scheme gi makhada mairoi lakh ama lising tareta dry ration piduna school lising ahum chani marifu konsinkhre Manipur Technical University da MBA course lising ani kumathoi kunithoi session dagi tamba hokre Government asina lepa leitana electricity pinaba khongpham chetna lepli haina su governor na phongdoladuna mathangi sahi 10 dagi 15 phawa darkar leiba electricity piba ngamlagani haiki Thawalda 400 by 132 kV substation ama amasung 33 by 11 kV substation taret mathok tawwa hokre yangang pokpi kongba Thawal Kaksing gi 132 kV line ani suba circuit tingba amasung kongbada ahen by MPA kun loinana 132 by 33 kV substation amasu chalaiba hokre food security gi matangda governor na hai ration card chada chama Aadhaar ga samnan bam namkhre beneficiary singi hak ngaknabagi damak state commission amasung district consumers forum sing mathok tawri agriculture amadi mari lainaba activities amasung natural resourcing pisciculture veterinary and animal husbandry water resources amasung management water supply works amadi transport urban planning amadi development rural development social welfare textile commerce amasung industry tourism sports art and the culture amati information technology gi matang da so governor ningthina panki tungda governor gi warol adubu thagatpagi motion ruling gi maikai dagi BJP gi da S Ranjan Singhona puthoki loinana motion adu Thanglojam Basant Kumar Singhona second toki
Speaker Thokchom Saitabata Singona, Nasigi Makataba Agenda, House ki member, Oiramba, Mio Manga Lakidabagi, or Pundopugi Wapam Lokakri. Towal Assembly Constituency gi member, Oiramba, Minister Su, Oiramba, Letantem Tombasing. Singai ST Constituency, Dagi, member, Amasung Minister, Oiramba, A. Azab. Rajya Sabha gi member amasung State Assembly gi Speaker amasung Minister Oiramba Nauria Pakanglapa Constituency gi Wahangum Angosing. Wawai Assembly Constituency dagi tam ahulak member Oiramba da natana Assembly gi Deputy Speaker amadi Minister Oiramba Mayangbam Maniha. Amasung Electoral College gi lising sampan yangkai nithoi dagi yangkai tere phawa Manipur Territorial Council gi lising sampan yangkai tere tiki humpuni thoi phawa amasung Ahanba Manipur Territorial Assembly gi lising sampan humpuni thoi dagi humpu taret phawa member Oiramba matamadugi Aimol Assembly Constituency gi mihut Atoibo Daimai na Lakidabada House ki members na minute ani tumina leptuna awa phongdoki. Awaba phongdokpa aduda Chief Minister N. Biren Congress ki Okram Ibo Bising NPF ki Khasim Basum BJP ki Da Usam Deven Singh Minister Awangbong Nyumai amasung Speaker Thokchom Saitabartana Lakidraba Lusingwasing Toramba Thabak Thoram Kaya Singthabaga Loinana Makogi Thawai Mirelna Mapugi Nakta Ingna Singna Laikinaba Taunijaki Loinana Imung Manungi Awabadasu Saruk Yari Haina Phongdoki. Makatana Chief Minister N. Biren Singona Manipur Information Commission gi Lisingani Tara Nipan Taramapan Amasung Lisingani Taramapan Kungi Sahigi report Amasung Manipur Lok Ayuktagi Lisingani Kun Kumatoi Sahigi report House Putoki. Ngasigi mifam da Chief Minister N. Biren Singona supplementary demand for grant Lisingani Kumathoi Kunithoi Amasung Laglibi April Amadagi Hogodoriba Anogo Senba Sahi Lisingani Kunithoi Kulumdoi budget estimate Amadi budget estimate Adugi Apunba Semphamdagi Tham Mari Nanaba Lupa Kro Lising Taramathoi Sanga Kunmanga Lak Mogdramathoi Lising Kuntra Taruki Board of Account Matang Putoki. Matang Senba Sahi Lisingani Kunithoi Kulumdoi deficit budget estimate Putoloduna Chief Minister N. Biren Singona Hai Putoliba budget estimate Asi tentative ni Aduna Ahongba Kaya Lakuyai. Apunba Lupa Kro Lising Kuntra Humdoi Sani Marifu Humdoi Lak Yankai Taruk Lising Yankai Nitogi Putokiba Chorakpa budget estimate Asida Lupa Kro Lising Kunmanga Sanipan Trainthoi Lak Yankai Lising Humdra Taret House na Yaba Pigadabni Aduga Lupa Kro Lising Nipan Satret Humpumanga Lak Kulumdoi Lising Kuntra Nitoina Charge ni Haina Uli. Senba Sei Lisingani Kunithoi Kulumdoi Asi Loselakamatamda Chorangna Lupa Kro Lising Sanipan Yankai Mathoi Rom deposit Taraba Yai Hainasu Uli. Ngasigi Waina Makataba Isnda Laitabadagi Speaker Thokchom Saitabata Singhona House ki mifam Haying Ayuk Pung Mapan Pao Yethokle Haina Laktokuna Masigi mifam Losinki.